Kuramjare. Now Manipur Express News meeting Tabir Bapumna Mapu Malengan Bina Taram Nokchari. Pau Maja Khaina Pijare. National Bank for Agriculture and Rural Development NABARD chahi khudingi sinduna lakpa State Credit Seminar 2025-26 ki thauram ngasi North AOC da leiba Hotel Imphal gi Sangai Hall da pangthokre. Chief Secretary Prasan Kumar Singh, IAS, Principal Secretary, Agriculture Government of Manipur, Arun Kumar Sinha, IAS Commissioner, Home Finance Government of Manipur, and Ashok Kumar, IAS, Amadi, NABARD Manipur Regional Office ki General Manager, Amadi, Office in Charge Oriba, Partha Mandal Hariba Miyoi Singh Asina, Athoiba mitung lensing oina saruk yakiba thoram maduda state asigi bank singi manungdagi best performing bank award singsu lanthoke hariba thoram maduga mari leinana NABARD Manipur Regional Office General Manager amadi Office in Charge Oriba Partha Mandalna haikibada ngasigi asigumlaba thoram asida chahi asigi oina state asida lairiba bank singna chatkadaba annual credit plan sing yauba State Focus Paper 2025-26 release tawgani. Chaliba financial year sigi oina chaurakna lupa crore lishing ahumga chahum lomgi budget credit plan singi manungda state asigi tongan ba district kayada lairiba relief camp singda changjafam lauduna lairiba internally displaced persons IDP singi oina su potential link plan PLP gi makada program kaya haptuna IDP singsu khudongchaba phanghanana ba hotnari haina phongdokhi. India Lengaki Ministry of Culture gi lamjing lamtak makhada Sangit Academy Kaksingna School Cultural Awareness amasung Demonstration Program gi manung channa Kaksing Makha High School da Don Dolok Cholom utkre. Tharom pangthopagi matangda KSS Rajendro Treasurer Sangit Academy Kaksing na hai Ministry of Culture Government of India na Culture na horakliba mahiroi singda nat chatnabi Thogalon tambina ba ama Culture na nusi chanaba tangdu leitaba amasung apunba India ama malem ama puraknaba pandamda paikhatlakpa thoram amagi manung channa Sangit Academy Kaksing ngasigi thoram asi pangthokpani. Ngarangsu Victory High School Kakching da pangthokre Rajendra na makha taraduna hai ngasidi culture asi asuki matik chawkhatle culture da master fawba tambeare Manipur dasu Cultural University leire masidagi BA Culture tamlakpa amana UPSC na lawba IAS IPS ki exam fawba thaba yaraklabani maramasina culture bu pamjaba mahiroi singna mahi masing tamba khak natana culture su mapung phana tamba yare haibasi khangjinba mathau tare haina phongdokhe ngasi pangthokiba thoram aduda KSS Nimai Secretary Sangit Academy Kaksing KSS Rajendro Treasurer Sangit Academy Kakching amasung Naurem Rabi Headmaster Kakching Makha High School ahumna Thauramapur Singh oina saruk yakhe. Ministry of Culture, Government of India की guideline की मखादा सही बता याम दबदा school अनिसी cultural organization सिंगा छात्र सिंगा culture के बारे में दबा awareness की के तबलीग अनिसी माई गैलन अनिसी याम चुबनी मातुगी guideline जो की मातुगी ना हाई में awareness सिंग पंटोक सरपनी Ministry of Culture की पादम के पृथ्वी दा शांति कुरपदा छात्र सिंगा discipline लहनत बसेवपा लंबी क्या मुख्य मरुदा culture असी खवदांग लोरपा Dindayal Antyodaya Yojana National Urban Livelihood Mission gi mityeng makhada Manipur Urban Development Agency mudan sinduna ngasidagi horaga numit mangani chumna pangthokadauba Sajibu Kaithel 2025 ngasi City Convention ta pangthokre tharamasida Principal Secretary Mahut ki RK Dinesh Singh amadi Director Mahut Secretary Mudagi Ngangom Uttam Singh na athoiba mithunglen oina saruk yakhe tharamasiga mari leinana Director Mahut Secretary Mudagi Ngangom Uttam Singh na fondorakpada Sajibu Kaithel asi iramdam asida lairiba iche ichal ima singna sajariba pothok sing asi matam chana yonduna makhoidasu senthok lambi oiba amadi lamdam su chawkhat hanbada pandam oiduna pangthokpani haina phongdokhe mahakna makha taraduna self help group singna sajaba tongan ba khutsa haibagi pothok sing asi festival season lakpaga mari leinana Mela asi tawduna self help group singda makhoigi karbar tawbagi mafam ama piduna quality hengat hanbani haina su phongdokhe Manipur gi oina urban local body kuntaret lay kuntaret asida self help group hompatra hena lay amadi ngasidagi hauduna pangthok liba mela asida self help group hompatra hena stall hangi haina su phongdokhe
mayamna de nalam hairga khangnaba akhoi national urban livelihood mission si mahut department gi makhada leiriba agency akhoi manipur urban development agency sina implement tawraga lakpani de nalam gi ahanba tangkak si loisangre ani suba tangkak ki hojik ministry na yam kanna sem sari sugumba अखोगी अहनब तंकका अनि सुब तंकका की लोनबा लंगदाई सिदैदा अखोइना ममांगदा सेमगिबा सेल्फ हेल्प ग्रुप सिंगजिना मोइना सेमजा साजबा तोंगान तोंगानबा खुदसाइबगी पोथोकसिंग अखोगी हैंडलूम की हैंडीक्राफ्ट की अदुना अदै चाना थंगनबा करी क्रा डेकोरेटिव आइटम मयामसी हौजिक फेस्टिवल सीजन लाकपसिदा मेला असि तौरगा अखोगी इसागी सेल्फ हेल्प ग्रुप ना साजबा अखोगी इसागी योंगदा साजबा इसागी खुदसाइबा सिंगजिना आर्टिसान सिंगजिना साजबा पोट सिंगजिना अखोगी गिफ्ट से पिनरगा अदुगा अखोगी कनो योखतपदा नतना सेल्फ हेल्प ग्रुप सिंगजिदसु मोइगी कारबार तोहोबगी रूम अमा पीबा तंजा अमा पीबा को अखोइना मोइजे मार्केट प्लेस अमा पीरगा मोइगी क्वालिटी इंप्रूव तौनबा होनबीबा Federation of Indigenous Peoples Democratic Movement FIDEMगी First Foundation Day gi thoram Save Indigenous People haiba motto oiduna Langol Game Village Zone 1 da hodokre tharamadda Federation of Indigenous Peoples Democratic Movement gi President Wahengbam Santa Maitai Sana Konungi Angom Ningthau Angom Poiraiton Federation of Haumi gi President Sapamcha Jadumni Social Activist Sapamcha Kangleipal Sana Konungi Sanglakpa Thongam Chahi Yamba Zone 1 Maira Paibigi Secretary Y Mamta Amadi Social Activist Dr. Haubizam Gitazena Atoiba Mitunglen Oina Saruk Yake Taramasiga Mari Lainana Federation of Indigenous Peoples Democratic Movement gi President Wahengbam Santa Maitaina Fongdorakpada Sanamahi lining asi India ge Constitution da chanhanduna Religion Minority Status da thamba haiba asi Fidam gi pandamni haina Fongdoki Mahana Makha Taraduna Lakadoriba Chahi asida Fidamna Achauba Thodang Loduna Sanamahi lining asibu Religion Minority Status da channaba hotnarakpa matamda Miyamna su mateng pangbiu haina Fongdoki Taramasigi Makha Chatharakpa oina Macha Tara Pokpa Mama Anida Achamba Khudol piduna Ikai Khumnaba Utke Kabu Union Manipur gi Taret Suba Foundation Day gi thoram ngasi Major Khun Community Hall da pangthokre thoramaduda Union Home Minister gi former MOS po Professor Maijenglung Kamson Saumbung Kabui Namdai gi Taku Longmai Kadongpu Kabui Customary Council Manipur gi President Kamson Gangmumai Kabui Khulakpu Dugai Pangjang Kabui Kailongi Longmai Miten Kabui Sairem Kabui Kailongi Kangbonpi Palmai Amutoi Kabui Women's Organization Manipur gi President Faumai Puiruna Kabui Federation of Haumi gi President Sapamcha Jadumni Indigenous Mother Association Haumi gi President Dr. Sana Tampha Rajkumar Kabui Union Bishnupur District ki Chairman Z. Jiten Kabui Amadi Kabui Student Organization Manipur gi President Kamai Solomon Kabui Amadi Kabui Union Manipur gi President Dr. K. Hera Kabui na Athoiba Mitunglen Oina Saruk Yake Taramasiga Mari Lainana Kabui Union Manipur gi President Dr. K. Hera Kabui na Fongdorakpada Kabui Union Manipur Linkhatkibagi Maramdi Kabui gi Achetpa Union Leiraktaba Ipa Ipugi Puwari Mayamsu Mangsilakadaure Masi Kannaba Linkhatkibani Haina Fongdoke Taramasigi Makha Chatharakpa Oina Class 10 amadi 12 ki exam da mai pakraba mahiroi sing da su achamba khudol piduna ikai khumnaba utke Lamlai AC gi oina khuntak lansiraba gwalta bikhol amadi red zone oina leiriba khul sing angang singna ahenba wakhalo sing tansinbagi pandamda political activist sapam kangleipalna Nogadada leiba masagi yumda ngasidagi computer literacy program ama hangdokre class 10 amadi 12 ki exam thakraba matungda masung mamanabi mayamna tongan ba training sing chatkibada relief camp amadi red zone da leiba angang singi thamoida ningamdaba fawe masina angang sing aranba lambi da chatnaba maram ohelai angang singi awaba kharata oirabasu koknaba computer literacy program asi pangthokpani haina political activist sapam kangleipalna fongdokre Mahana Makhatana Fongdokibada Nongmada Bage Ani Thokna Relief Camp Amadi Red Zone gi Angang Singda Lemna Computer Tambigani Amadi Relief Camp Tagi Nongada Fauba Computer Training Program Asi Yawbalakpa Amasung Hankibagi Achangba Senfamsu
political activist Sapam Kangleipalna loina puthokani haiba wafamsu fongdokhi. Lamlai AC khak natana Ukhrul district ki Sana Kaithel da leiramba huzikna lanjena duna relief camp da leiriba angang singsu lemna computer tambagi khudong chaba fanghanki. Mikup sigi oinadi Now Manipur Express News matang sida loishinjare miding tabi ba pumna mapo amuka hanna kurumjari.